ꯆꯠꯈꯤꯕ ꯃꯇꯝ ꯂꯣꯏꯈꯤꯅꯤ ꯋꯥꯔꯤ ꯐꯥꯏꯔꯦꯟꯒꯤ ꯑꯍꯤꯡ ꯑꯃꯗ ꯍꯨꯝꯗꯨꯅ ꯄꯣꯛꯈꯤꯕ ꯋꯥꯛꯆꯤꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯔꯤꯒꯤ ꯍꯜꯂꯛꯇꯦ ꯂꯝꯇꯥꯒꯤ ꯑꯍꯤꯡ ꯃꯃꯩꯗ ꯁꯥꯒꯠꯂꯨꯕ ꯋꯥꯈꯜꯒꯤ ꯐꯨꯔꯥꯅ ꯀꯔꯤꯒꯤ ꯀꯥꯏꯈꯤ ꯑꯁꯣꯟꯕ ꯌꯨꯍꯥꯔ ꯑꯃꯗ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯗꯣ ꯆꯨꯔꯝꯗꯅ ꯍꯟꯈꯤꯕ ꯋꯥꯛꯆꯤꯡꯒꯤ ꯁꯣꯏꯐꯠꯇ꯭ꯔꯕ ꯅꯣꯡꯂꯤꯛ ꯑꯃ ꯆꯠꯈꯤꯕ ꯃꯇꯝꯅ ꯄꯨꯈꯤꯗꯨꯅ ꯈꯪꯍꯧꯗꯦ ꯅꯣꯡ ꯉꯥꯟꯈꯤꯕ ꯀꯅꯥ ꯑꯃꯒꯤꯅ ꯑꯣꯏꯈꯤ ꯇꯨꯝꯁꯤꯠ ꯐꯥꯕ ꯑꯍꯤꯡ ꯑꯃ ꯀꯅꯥꯒꯤꯅ ꯑꯣꯏꯈꯤ ꯇꯨꯝꯗꯅ ꯃꯪꯂꯥꯛꯅꯕ ꯑꯍꯤꯡ ꯀꯅꯥ ꯑꯃꯒꯤꯅ ꯑꯣꯏꯈꯤ ꯏꯁꯝ ꯁꯝꯕ ꯑꯍꯤꯡ ꯑꯃ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯥꯊꯩꯔꯝꯂꯒ ꯊꯣꯏꯕꯤꯕꯨ ꯊꯦꯝꯕꯒꯤ ꯊꯕꯛꯁꯤ ꯂꯤꯟꯗꯥꯗ ꯅꯝꯁꯤꯟꯕꯤꯔꯦ ꯃꯍꯧꯁꯥꯅ ꯑꯉꯥꯡ ꯂꯣꯏꯅꯕ ꯍꯩꯇꯕ ꯅꯨꯄꯤꯅꯤ ꯉꯁꯤꯁꯨ ꯍꯥꯃꯨꯅꯤ ꯆꯞ ꯃꯥꯟꯅꯅ ꯈꯠꯅꯔꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯑꯅꯝ ꯀꯟꯕ ꯑꯉꯥꯡꯁꯤꯕꯣ ꯑꯃ ꯆꯥꯎ ꯌꯥꯗꯦ ꯑꯃ ꯆꯥꯎ ꯌꯥꯗꯦ ꯊꯣꯏꯕꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯥꯁꯜꯂꯒ ꯄꯦꯔꯤ ꯄꯦꯔꯤ ꯃꯆꯤꯟ ꯃꯆꯥꯗꯣ ꯇꯨꯝꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯅꯪꯗꯤ ꯃꯁꯛ ꯊꯤ ꯄꯨꯄꯨꯒꯤ ꯋꯥꯔꯤꯗ ꯌꯥꯎꯕ ꯍꯤꯡꯆꯥꯕꯤꯗꯨ ꯃꯥꯜꯂꯤ ꯅꯪꯅ ꯏꯟꯕ ꯆꯥꯔꯣꯏ ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯅꯥꯛꯇ ꯊꯤꯜꯂꯨ ꯂꯤꯟꯗꯥ ꯁꯨꯒꯠꯇꯨꯅ ꯌꯦꯡꯉꯤ ꯁꯛ ꯊꯤꯒꯦꯔꯥ ꯍꯤꯡꯆꯥꯕꯤ ꯃꯥꯟꯒꯦꯔꯥ ꯑꯩꯒꯤ ꯃꯥꯏ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯄꯦꯇꯋꯥ ꯅꯪ ꯃꯔꯩ ꯌꯥꯝ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯨ ꯆꯥꯛꯀꯁꯨ ꯄꯤꯖꯔꯣꯏ ꯄꯤꯖꯔꯁꯨ ꯆꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯃꯥꯅ ꯏꯟꯗ꯭ꯔꯗꯤ ꯆꯥꯔꯣꯏ ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯣ ꯑꯩꯈꯣꯏ ꯃꯃꯥ ꯃꯅꯥꯛꯇ ꯊꯤꯜꯂꯣ ꯂꯤꯟꯗꯥꯗꯨ ꯃꯥ ꯑꯣꯏꯅ ꯀꯞꯅꯤꯡꯂꯛꯇꯧꯔꯦ ꯊꯣꯏꯕꯤꯅ ꯍꯦꯛ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯊꯤꯜꯂꯨ ꯍꯥꯏꯅ ꯀꯥꯗꯣ ꯄꯨꯛꯅꯤꯡ ꯅꯤꯜꯂꯤꯕꯅꯤ ꯁꯨꯂꯦꯞ ꯂꯦꯞꯇꯕꯗꯨꯗ ꯂꯤꯟꯗꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯉꯤ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯒ ꯎꯄꯥꯏ ꯂꯩꯇ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯗꯥꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤꯕ ꯇꯣꯟꯗꯨ ꯊꯣꯡꯗꯒꯤ ꯊꯥ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯇꯣꯟ ꯎꯕꯗ ꯍꯤꯡꯂꯗꯧꯋꯦ ꯈꯜꯂꯤ ꯍꯥꯏꯅ ꯇꯣꯟ ꯌꯥꯜꯂꯛꯄ ꯕꯦꯒꯇꯣ ꯅꯥꯀꯟꯗ ꯐꯠ ꯊꯝꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤ ナꯛꯇ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯤ ꯃꯃꯤꯠꯇꯨꯅ ꯂꯤꯟꯗꯥꯗ ꯌꯦꯡꯂꯒ ꯏꯉꯛꯉꯛꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯕꯣ ꯅꯣꯏꯗꯤ ꯑꯉꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯤꯟꯗꯥ ꯃꯁꯥꯗꯨ ꯌꯥꯝ ꯇꯟꯅ ꯈꯨꯝꯃꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯅꯪ ꯀꯧꯔꯛꯄꯅꯤ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯝꯇ ꯈꯪꯗꯕꯅꯤ ꯀ꯭ꯂꯤꯅꯤꯛꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯑꯃꯒꯤꯅꯤ ꯅꯪ ꯌꯥꯝ ꯀꯨꯏꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯉꯥꯡꯗꯣ ꯀꯦꯝ ꯆꯥꯎ ꯌꯥꯗꯦ ꯑꯝꯇ ꯊꯦꯝꯃ ꯄꯤꯖꯔꯝꯃꯨ ꯇꯣꯟꯗꯨ ꯂꯤꯟꯗꯥꯗ ꯇꯤꯡꯉꯛ ꯌꯦꯡꯉꯝꯃꯒ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯁꯥꯏ ꯃꯔꯨ ꯈꯔ ꯇꯥꯔꯤꯕꯗꯣ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯇꯞꯅ ꯌꯦꯞꯈꯠꯄꯤꯗꯨꯅ ꯍꯥꯏ ꯀꯤꯒꯅꯨꯀꯣ ꯕꯦꯝꯃ ꯅꯦꯅꯦꯁꯦ ꯌꯥꯝ ꯐꯕꯅꯤ ꯅꯦꯅꯦꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯊꯣꯏꯕꯤ ꯈꯨꯝꯗꯦ ꯆꯤꯃꯥꯜ ꯃꯆꯥ ꯑꯅꯤꯗꯣ ꯄꯦꯠꯊꯗꯨꯅ ꯌꯦꯡꯂꯛꯏ ꯂꯤꯟꯗꯥ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯊꯣꯏꯕꯤꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯆꯦ ꯅꯨꯡꯁꯤꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏ ꯑꯀꯨꯞꯄ ꯋꯥꯗꯤ ꯐꯖꯅ ꯈꯪꯗꯦ ꯇꯣꯟ ꯉꯛꯅ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯂꯤꯟꯗꯥ ꯅꯣꯏꯕꯨ ꯉꯥꯎꯔꯕꯣ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯤꯅꯣ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯔꯤꯁꯦ ꯇꯥꯏꯅꯕ ꯅꯠꯇꯦ ꯅꯪꯁꯨ ꯋꯥꯔꯤꯗꯣ ꯈꯪꯗꯅ ꯋꯥ ꯉꯥꯡꯒꯅꯨ ꯃꯅꯨꯡꯗ ꯋꯥꯔꯤ ꯂꯩꯕꯒꯤꯅꯤ ꯅꯪꯁꯨ ꯈꯔꯗꯤ ꯈꯪꯂꯝꯅꯤ ꯄꯄꯥ ꯅꯟꯗꯔꯥꯖꯇꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯇꯣꯟ ꯇꯞꯊꯗꯦ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯟꯅ ꯆꯩꯔꯛꯏ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ ꯅꯟꯗꯔꯥꯖꯀ ꯅꯨꯡꯉꯥꯏꯅꯗ꯭ꯔꯒ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯇꯥꯏꯅꯕ ꯍꯧꯅꯕ꯭ꯔꯣ ꯌꯦꯡꯉꯨ ꯂꯤꯟꯗꯥ ꯅꯣꯏꯒꯤ ꯊꯕꯛ ꯑꯩ ꯈꯪꯗꯦ ꯃꯇꯧ ꯀꯔꯝꯅ ꯅꯣꯏꯅ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯦ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯗ ꯁꯣꯛꯂꯗꯤ ꯑꯩ ꯅꯣꯏꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯆꯦ ꯅꯨꯡꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯩꯒꯤ ꯋꯥꯍꯩ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯁꯨ ꯑꯩ ꯁꯣꯏꯗꯅ ꯋꯥꯍꯩꯁꯤꯃꯛ ꯍꯥꯏꯒꯅꯤ ꯂꯤꯟꯗꯥ ꯐꯨꯛ ꯍꯧꯒꯠꯂꯤ ꯇꯥꯅꯤꯡꯉꯛꯇ꯭ꯔꯗꯨꯅ ꯃꯥꯁꯨ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯀꯟꯈꯠꯂꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯉꯥꯡꯁꯤ ꯆꯥꯛ ꯄꯤꯖꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯥ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯣꯡꯃꯇ ꯑꯩ ꯐꯣꯟ ꯇꯧꯔꯛꯑꯒ ꯁꯨꯝꯕ ꯃꯇꯦꯡ ꯅꯤꯔꯝꯃꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯒꯅ ꯂꯩꯌꯨ ꯄꯥꯡꯉꯣꯏ ꯍꯥꯏꯔꯒꯅ ꯆꯠꯈ꯭ꯔꯣ ꯇꯣꯟꯗ ꯁꯥꯎꯒꯠꯀꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯞꯊꯩ ꯑꯉꯥꯡꯗꯨꯗ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯕꯤꯕꯨ ꯊꯦꯝꯂꯒ ꯆꯥꯛ ꯄꯤꯖꯕꯗꯤ ꯃꯥꯅ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯇꯣꯟ ꯊꯣꯏꯕꯤꯗꯒꯤ ꯃꯤꯠꯌꯦꯡ ꯑꯗꯣ ꯍꯦꯛ ꯍꯣꯡꯗꯣꯛꯀꯦ ꯉꯝꯗꯦ ꯑꯇꯩ ꯀꯅꯥꯅ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕ ꯉꯝꯗꯕ ꯋꯥꯍꯩ ꯑꯃ ꯇꯣꯟ ꯊꯣꯏꯕꯤꯗ ꯌꯦꯡꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ
ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯂꯤꯟꯗꯥ ꯊꯣꯏꯕꯤꯁꯦ ꯌꯥꯝꯕꯨꯡ ꯌꯥꯝ ꯃꯥꯜꯂꯤ ꯂꯤꯟꯗꯥ ꯁꯨꯒꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯈꯜꯂꯝꯕꯅꯤ ꯇꯣꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯅꯥꯁꯨ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯐꯔꯦ ꯇꯣꯛꯂꯁꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ ꯉꯛꯐꯝ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯌꯥꯝꯕꯨꯡ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯂꯤꯟꯗꯥꯁꯨ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯆꯤꯝꯕꯥꯜ ꯀꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯗꯒꯤ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯉꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯊꯠꯈ꯭ꯔꯦ ꯏꯁꯧ ꯑꯔꯩꯈꯩ ꯂꯥꯡꯗꯨꯅ ꯆꯪꯉꯛꯄ ꯔꯣꯕꯥꯔꯠ ꯆꯞ ꯂꯦꯞꯂꯒ ꯂꯤꯌꯣꯗ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯏ ꯑꯉꯥꯡ ꯐꯥꯔꯒ ꯔꯤꯄꯣꯔꯇꯔꯁꯨ ꯀꯧꯕꯤꯔꯦ ꯅꯣꯏꯁꯦ ꯂꯤꯌꯣꯁꯨ ꯇꯣꯟ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯂꯦ ꯂꯤꯟꯗꯥꯅ ꯀꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕꯅꯤ ꯅꯍꯥꯟ ꯃꯈꯩ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯕ ꯑꯗꯨꯗ ꯑꯗꯨꯕꯨ ꯃꯇꯧꯗꯣ ꯈꯪꯕꯅ ꯂꯤꯟꯗꯥꯅ ꯇꯞꯂꯞ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯅꯝꯁꯤꯜꯂꯝꯃꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯇꯣꯟ ꯀꯧꯕꯅꯤ ꯑꯉꯥꯡꯁꯦ ꯆꯥꯛ ꯏꯜꯍꯟꯒꯦꯅ ꯂꯤꯌꯣꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯔꯣꯕꯔꯠꯅ ꯄꯠꯊꯠꯂꯛꯏ ꯑꯉꯥꯡ ꯑꯃ ꯐꯥꯔꯛꯄ ꯑꯉꯥꯡꯗꯨ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯔꯤꯄꯣꯔꯇꯔꯁꯤ ꯀꯧꯔꯒ ꯆꯥꯛ ꯏꯜꯍꯟꯗꯧꯔꯤꯕ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯐꯥꯔꯨꯔꯦ ꯀꯦꯁꯁꯤ ꯂꯣꯟꯅ ꯌꯥꯁꯤꯟꯅꯁꯤ ꯍꯥꯏꯗꯅ ꯃꯤꯅꯤꯁꯇꯔ ꯑꯩꯒꯤ ꯅꯥꯛꯇꯅ ꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯄ ꯅꯣꯏꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯤꯃꯤꯅꯦꯜꯅꯣ ꯐꯔꯦ ꯂꯩꯕꯥꯛꯁꯤ ꯅꯣꯏ ꯄꯥꯏꯍꯧꯔꯣ ꯑꯩ ꯉꯝꯃꯔꯣꯏ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯔꯣꯕꯔꯠ ꯄ꯭ꯔꯄꯞ ꯊꯣꯛꯈ꯭ꯔꯦ ꯂꯤꯌꯣꯗꯨ ꯂꯤꯟꯗꯥꯗ ꯁꯨꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯇꯣꯟꯗꯤ ꯔꯣꯕꯔꯠ ꯆꯪꯉꯛꯄ ꯎꯕꯗ ꯁꯥꯎꯕ ꯍꯧꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤ ꯃꯥꯁꯨ ꯇꯞꯊꯗꯦ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯥꯗꯨ ꯄ꯭ꯔꯄꯞ ꯇꯥꯅꯔꯛꯏ ꯊꯣꯡꯖꯥꯎꯗꯨ ꯍꯦꯛ ꯌꯧꯕꯒ ꯇꯣꯟ ꯔꯣꯕꯔꯠꯀꯤ ꯈꯨꯗꯥꯡ ꯐꯥꯗꯨꯅ ꯂꯥꯛꯇꯅ ꯆꯤꯡꯏ ꯉꯥꯏꯈꯣ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤꯗ ꯔꯣꯕꯔꯠꯇꯨ ꯍꯦꯟꯅ ꯁꯥꯎꯖꯤꯟꯅꯔꯒ ꯆꯦꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯇꯣꯟ ꯑꯗꯨꯃꯛ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯁꯤꯒꯤꯔꯥ ꯅꯪꯅ ꯄꯣꯂꯤꯇꯤꯛꯁ ꯄꯥꯝꯃꯤꯁꯦ ꯑꯁꯤꯒꯨꯝꯕ ꯑꯃꯣꯠꯄꯁꯤ ꯂꯣꯠꯁꯤꯟꯅꯕ꯭ꯔꯥ ꯅꯪꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯁꯦ ꯔꯣꯕꯔꯠꯁꯨ ꯁꯣꯔ ꯇꯞꯅ ꯍꯣꯟꯊꯩ ꯅꯪꯅ ꯋꯥꯈꯜ ꯑꯃꯗ ꯈꯜꯂꯦ ꯇꯣꯟ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎ ꯇꯣꯟꯗꯨ ꯁꯥꯎꯅ ꯇꯥꯅꯤꯡꯗꯤꯌꯦ ꯅꯪꯅ ꯉꯥꯡꯕ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯂꯧꯔꯒ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯃꯤ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯁꯦ ꯁꯤꯕ ꯌꯥꯕ ꯀ꯭ꯔꯥꯏꯝꯅꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯕ ꯌꯥꯕ ꯀ꯭ꯔꯥꯏꯝꯅꯤ ꯍꯥꯏꯕꯁꯦ ꯅꯀꯣꯛꯁꯤꯡꯗꯨꯗ ꯈꯟꯗꯕ꯭ꯔꯣ ꯔꯣꯕꯔꯠ ꯈꯨꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯇꯣꯟ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯃꯈꯥ తాꯔꯛꯏ ꯃꯈꯣꯏ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯣꯏꯒꯤ ꯋꯥꯈꯜ ꯃꯣꯏꯒꯤ ꯄꯥꯟꯗꯝ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯑꯩ ꯃꯣꯏꯗꯒꯤ ꯑꯦꯛꯁꯄꯦꯛ ꯇꯧꯏ ꯑꯗꯨꯕꯨ ꯗꯥ ꯔꯣꯕꯔꯠ ꯂꯩꯕꯥꯛꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯅ ꯂꯩꯒꯗꯕ ꯑꯁꯣꯟꯕ ꯄ꯭ꯔꯖꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯒꯗꯕ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩ ꯃꯁꯤꯃꯛꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯔꯨꯗꯕꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯇꯣꯟ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ ꯔꯣꯕꯔꯠ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯍꯧꯗ ꯇꯥꯟꯅꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯇꯣꯟꯅ ꯊꯣꯡꯖꯤꯜ ꯋꯥꯡꯃ ꯂꯥꯟꯈꯤꯕꯒ ꯂꯤꯌꯣ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯆꯠꯈ꯭ꯔꯕꯣ ꯐꯥꯔꯒ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯌꯦꯡ ꯈꯕꯔꯗ ꯌꯥꯎꯔꯛꯇꯅꯀꯣ ꯔꯣꯕꯔꯠ ꯁꯨꯒꯠꯇꯨꯅ ꯌꯦꯡꯂꯛꯏ ꯅꯣꯏꯒꯤ ꯃꯍꯥꯖꯣꯟꯗꯣ ꯀꯧꯊꯣꯔꯛꯑꯣ ꯃꯃꯥꯏꯗꯨꯗ ꯅꯝꯕꯔ 9ꯒꯤ ꯈꯣꯡꯎꯞꯁꯤꯅ ꯀꯜꯂꯝꯒꯦ ꯂꯤꯌꯣꯗꯨ ꯅꯣꯛꯂꯗꯨꯅ ꯔꯣꯕꯔꯠꯀꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯃꯍꯥꯖꯣꯟ ꯂꯩꯇꯦ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯃꯍꯨꯠ ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯏꯁꯤꯅꯤ ꯇꯞꯊꯕ ꯄꯥꯝꯗ꯭ꯔꯦ ꯊꯕꯛꯁꯦ ꯌꯥꯔꯒꯗꯤ ꯏꯝꯐꯥꯜ ꯋꯦꯁ SPꯗꯨ ꯅꯪ ꯑꯝꯇ ꯀꯟꯇꯦꯛ ꯇꯧ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯁꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯏꯟꯚꯣꯜቭ ꯇꯧꯗꯕꯤꯗ ꯔꯣꯕꯔꯠ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯄꯨꯈꯠꯇꯨꯅ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯊꯝꯂꯒ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ ꯂꯤꯌꯣꯁꯨ ꯚꯥꯞ ꯇꯥꯕꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯔꯣꯕꯔꯠ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯣꯏꯒꯤꯁꯨ ꯀꯥꯟꯅꯕꯅꯤ ꯅꯟꯗꯔꯥ ꯑꯁꯣꯏ ꯀꯥꯡꯕꯨꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕꯗ ꯅꯣꯏꯒꯤꯁꯨ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯑꯗꯨꯒ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯕ ꯀꯨꯏꯅ ꯊꯝꯕꯁꯦ ꯌꯥꯔꯣꯏ ꯏꯔꯥꯡ ꯍꯧꯔꯛꯀꯅꯤ ꯔꯣꯕꯔꯠꯇꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯅꯀꯣꯛꯁꯤꯡꯗꯨ ꯈꯟꯕ ꯀꯩꯗꯧꯒꯦ ꯆꯥꯏꯜ ꯀꯦꯁꯁꯤ ꯀꯌꯥꯃꯨꯛ ꯁꯥꯊꯤ ꯍꯥꯏꯕ ꯂꯐꯨ ꯊꯔꯣ ꯃꯥꯟꯕ ꯅꯀꯣꯛꯁꯤꯡꯗꯨꯅ ꯈꯟꯗꯕ꯭ꯔꯥ ꯈꯟꯕꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯅꯪ ꯏꯟꯚꯣꯜቭ ꯇꯧꯔꯤꯁꯦ ꯌꯥꯔꯒꯗꯤ SPꯗꯨ ꯀꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅꯒꯦ ꯅꯪ ꯏꯟꯚꯣꯜቭ ꯇꯧꯕꯁꯤꯗꯤ ꯃꯆꯤꯟꯗ ꯇꯨꯃꯤꯟ ꯂꯩꯅꯕꯅꯤ ꯑꯉꯥꯡꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯈ꯭ꯔꯒ ꯐꯦꯃꯤꯂꯤꯗ ꯃꯔꯥꯜ ꯂꯩꯕ ꯑꯊꯨꯕꯗ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯗꯣ ꯍꯥꯏꯍꯜꯂꯒ ꯂꯣꯏꯔꯦ ꯔꯣꯕꯔꯠ ꯃꯁꯥꯗꯨ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯔꯛꯏ ꯃꯤꯅꯤꯁꯇꯔꯁꯤ ꯅꯣꯏ ꯍꯦꯛ ꯑꯣꯏꯔꯣꯅꯦ ꯅꯪꯅ PA ꯑꯣꯏꯔꯣ ꯅꯪꯒꯤ ꯃꯍꯥꯖꯣꯟ ꯑꯃ ꯂꯩꯕꯗꯨꯅ ꯁꯔꯀꯥꯔꯁꯤ ꯄꯥꯏꯍꯜꯂꯣ ꯀꯥꯟꯅꯔꯔꯣꯏ ꯂꯤꯌꯣ ꯅꯣꯏ ꯑꯣꯏꯅ ꯐꯝꯃꯣ ꯑꯩꯒꯤ ꯆꯧꯀ꯭ꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯦꯗꯅ ꯑꯗꯨꯗꯤ ꯋꯥꯁꯛ ꯂꯧꯕ ꯅꯣꯡꯉꯥꯟꯕꯒ PR ꯂꯥꯛꯅꯕ ꯋꯥꯍꯩꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯔꯣꯕꯔꯠ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ
ꯑꯗꯨꯕꯨ ꯁꯥꯎꯖꯕꯒꯤ ꯋꯥꯅꯤ ꯌꯥꯗꯕꯗꯤ ꯉꯝꯗꯕꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯄꯤ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁ SPꯕꯨ ꯂꯥꯏꯟ ꯂꯧ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯍꯤꯡ ꯁꯨꯞꯄ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯇꯨꯝꯂꯨꯕꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯏꯇꯦꯛ ꯇꯦꯛꯏ꯫ ꯆꯤꯝꯕꯥꯜꯗꯗꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯊꯦꯡꯗ꯭ꯔꯤ, ꯇꯨꯝꯕꯁꯨ ꯃꯄꯨꯡ ꯐꯥꯗꯦ꯫ ꯑꯗꯨꯕꯨ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨꯗꯤ ꯃꯊꯧ ꯆꯤꯜꯂꯕ ꯋꯥꯈꯜꯅ ꯗꯟꯗꯤ ꯑꯣꯏꯍꯟꯗꯨꯅ ꯑꯣꯐꯤꯁ ꯇꯝꯅ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕꯗꯨ ꯗ꯭ꯌꯨꯇꯤꯅꯤ꯫ ꯉꯔꯥꯡꯗ ꯑꯣꯏꯈꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯝꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯌꯥꯝꯗ ꯏꯉꯛ ꯉꯛꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯗꯨꯅ ꯑꯣꯐꯤꯁ ꯐꯝꯂꯒ ꯐꯥꯏꯜ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯐꯥꯏꯜ ꯍꯥꯞꯄ ꯀꯕꯣꯔꯗꯇꯨ ꯁꯕꯥꯛ ꯐꯥꯛꯇꯨꯅ ꯍꯥꯝꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯐꯪꯃꯜꯂꯛꯇ꯭ꯔꯕꯗ ꯅꯥꯎꯕꯕꯨ ꯂꯥꯛꯇꯨꯅ ꯀꯧꯏ꯫ ꯑꯃꯗꯨꯁꯨ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯂꯦ꯫ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ꯫ ꯂꯥꯏꯁ ꯀꯕꯣꯔꯗ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯐꯥꯏꯜꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯦꯀꯣꯔꯗꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯝꯈ꯭ꯔꯕꯅꯤ꯫ ꯀꯣꯔꯠꯇꯁꯨ ꯄꯨꯊꯣꯛꯀꯗꯕ ꯂꯩꯕꯅꯤꯅ꯫ ꯁꯅꯥꯏꯕꯤ ꯃꯃꯥꯒꯤ ꯆꯧꯀ꯭ꯔꯤꯒꯤ ꯅꯝꯌꯥꯡꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯕꯣꯏ ꯅꯝꯕꯣꯏ ꯇꯧꯔꯒ ꯅꯥꯎꯕꯗ ꯏꯔꯦꯟꯖꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅ ꯃꯈꯣꯏꯗ ꯂꯩꯈ꯭ꯔꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯦꯀꯣꯔꯗꯁꯤꯡꯗꯨꯒꯤ ꯀꯣꯄꯤ ꯑꯃ ꯑꯩꯈꯣꯏꯗ ꯊꯝꯍꯧꯕ ꯀꯩꯗꯧꯏ? ꯅꯥꯎꯕꯅ ꯐꯂꯛ ꯌꯦꯡꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯑꯗꯨ SP ꯁꯔꯅ ꯀꯣꯄꯤ ꯂꯩꯔꯁꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕꯅꯤ ꯃꯦꯗꯥꯝ꯫ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ, ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ꯫ ꯅꯥꯎꯕꯗꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ, ꯋꯥꯍꯪ ꯀꯌꯥ ꯀꯌꯥ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯀꯕꯣꯔꯗ ꯑꯗꯨꯗ ꯁꯠ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯁꯥ ꯐꯥꯎꯕ ꯈꯪꯗꯦ꯫ ꯃꯥꯒꯤꯗꯨ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯍꯧꯁꯥꯒꯨꯝ ꯌꯨꯝꯗ ꯃꯆꯥ ꯂꯩꯍꯧꯔꯒ ꯃꯥꯅ ꯊꯕꯛ ꯂꯥꯛꯄꯒꯨꯝ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯃꯊꯧ ꯐꯔꯤꯕ ꯋꯥꯈꯜꯅ ꯈꯪꯉꯤ ꯃꯥ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯀꯕꯣꯔꯗ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯈꯨꯔꯨꯞ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯆꯥꯏꯈꯥꯏꯔꯤꯕ ꯐꯥꯏꯜꯁꯤꯡꯗꯨ ꯇꯥꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯅ ꯃꯣꯅꯥꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯃꯥꯁꯨ ꯄꯟꯊꯗꯦ, ꯏꯇꯞ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯀꯩꯗꯧꯔꯦ ꯃꯣꯅꯥ? ꯀꯔꯤ ꯂꯩꯔꯦ? ꯁꯣꯝꯗꯅ ꯃꯣꯅꯥ ꯌꯦꯡꯂꯤꯕ ꯆꯦ ꯑꯗꯨꯗꯒꯤ ꯃꯤꯠꯐꯝ ꯆꯣꯏꯊꯣꯛꯇꯅ ꯍꯥꯏꯔꯛꯏ꯫ ꯁꯅꯥ, ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ, ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯗꯤꯁꯇꯔꯕꯤꯡ ꯑꯣꯏꯕ ꯋꯥ ꯑꯣꯏꯕꯒꯤ ꯑꯩ ꯀꯣꯜ ꯇꯧꯔꯛꯄꯅꯤ꯫ ꯅꯨꯄꯤꯗꯨ ꯈꯨꯝꯗꯦ, ꯁꯣꯔꯗꯨ ꯇꯞꯅ ꯍꯣꯟꯊꯩ, ꯃꯣꯅꯥꯒꯤ ꯋꯥ ꯇꯥꯒꯗꯕꯒꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯃꯣꯅꯥ ꯐꯣꯟꯗꯒꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯨꯔꯨꯞꯁꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯐꯪꯕꯅꯤ, ꯍꯥꯏꯕꯗꯤ 100% ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯔꯨꯝꯗꯨꯗꯤ ꯄꯨꯔꯅꯤꯃꯥꯒ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯒꯦꯁꯅ ꯆꯪꯕ ꯔꯨꯝ ꯅꯠꯇꯦ꯫ ꯑꯗꯨꯒ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯐꯪꯕ ꯆꯨꯔꯨꯞ ꯑꯣꯏꯔꯁꯨ ꯉꯁꯤ ꯉꯔꯥꯡ ꯊꯛꯄꯒꯤ ꯆꯨꯔꯨꯞ ꯅꯠꯇꯦ, ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ ꯊꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯊꯛꯂꯝꯕ ꯆꯨꯔꯨꯞꯅꯤ꯫ ꯁꯅꯥꯏꯕꯦꯝꯃ ꯃꯃꯤꯠꯇꯨ ꯉꯥꯏꯍꯥꯛ ꯎꯏꯁꯤꯜꯂꯤ꯫ ꯃꯥ ꯀꯔꯤ ꯅꯪ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ ꯚꯥꯞ ꯃꯦꯟ ꯇꯥꯗ ꯍꯥꯏꯔꯛꯏ꯫ ꯃꯣꯅꯥ, ꯆꯨꯔꯨꯞꯇꯨ ꯄꯥꯏꯈꯣꯝꯕꯒꯤ ꯅꯠꯇ꯭ꯔꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯒꯤ ꯑꯣꯏꯔꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ꯫ ꯃꯣꯅꯥ ꯃꯀꯣꯛꯇꯨ ꯅꯥꯛ ꯌꯦꯠ ꯇꯞꯅ ꯍꯥꯏ꯫ ꯅꯠꯇꯦ ꯁꯅꯥ, ꯄꯨꯔꯅꯤꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯐꯨꯜ ꯕꯣꯗꯤ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯇꯦꯁ ꯔꯤꯖꯜꯗ ꯈꯪꯉꯤ ꯃꯥ ꯅꯣꯟ ꯁ꯭ꯃꯣꯀꯔꯅꯤ꯫ ꯑꯗꯨꯒ ꯆꯨꯔꯨꯞꯁꯤ ꯃꯤꯟ ꯐ꯭ꯂꯦꯕꯔ ꯑꯣꯏꯕ ꯆꯨꯔꯨꯞꯅꯤ, ꯌꯥꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ꯫ ꯑꯗꯨꯕꯨ ꯁꯅꯥ, ꯄꯥꯏꯈꯣꯝꯕ ꯏꯁ ꯑꯦꯂꯔꯖꯤꯛ ꯇꯨ ꯃꯤꯟ꯫ ꯑꯩ ꯃꯥꯕꯨ ꯀꯨꯞꯅ ꯈꯪꯉꯤ꯫ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯄꯥꯏꯈꯣꯝꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯗ꯭ꯔꯤ, ꯑꯗꯨꯕꯨ ꯁꯔꯦꯟꯗꯔ ꯇꯧꯔꯛꯇꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯏꯚꯤꯗꯦꯟꯁ ꯂꯩꯇꯕ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯔꯤ ꯑꯃꯗ ꯀꯔꯝꯅ ꯅꯧꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯔꯨꯅꯤ ꯈꯟꯕꯗ ꯅꯨꯄꯤꯗꯨ ꯉꯥꯎꯔꯦ꯫ ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯃꯣꯅꯥꯗ ꯊꯝꯂꯛꯀꯦ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯐꯣꯟꯗꯨ ꯇꯦꯕꯜꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯃꯝꯃꯒ ꯀꯥꯆꯤꯟ ꯑꯃꯗ ꯆꯪꯁꯤꯜꯂꯤ꯫ ꯋꯥ ꯂꯥꯟ ꯉꯥꯡꯗ ꯇꯥꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯥꯎꯕꯁꯨ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯗꯨꯗ ꯁꯅꯥꯏꯕꯦꯝꯃꯅ ꯇꯥꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯇꯍꯥ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯈꯠꯅ ꯍꯪꯉꯤ꯫ ꯀꯩꯗꯧꯔꯒꯦ ꯃꯦꯗꯥꯝ? ꯏꯁꯥ ꯉꯝꯗꯕ꯭ꯔꯣ? ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯥ? ꯂꯥꯏꯖ ꯃꯀꯣꯛꯇꯣ ꯅꯥꯛ ꯌꯦꯠ ꯇꯞꯅ ꯍꯥꯏ꯫ ꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯗꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜꯗꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ꯫ ꯅꯥꯎꯕ, ꯑꯩ ꯊꯕꯛ ꯇꯣꯛꯅꯤꯡꯂꯦ꯫
ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ ꯑꯩꯕꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁ꯭ꯀꯤꯜ ꯋꯥꯡꯉꯤ ꯍꯥꯏꯗꯨꯅ CIDꯗ ꯄ꯭ꯔꯃꯣꯁꯟ ꯄꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯆꯨꯝꯕꯅ ꯃꯤꯠꯃꯥꯡꯗ ꯆꯦꯟꯗꯨꯅ ꯂꯩꯕꯁꯦ ꯎꯅ ꯑꯩ ꯇꯥꯟꯅꯕ ꯐꯪꯗꯦ ꯑꯩꯁꯦ ꯉꯥꯎꯔꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤ ꯃꯊꯧꯁꯨ ꯇꯧꯈꯤꯗ꯭ꯔꯦ ꯂꯨꯔꯕ ꯀꯦꯁ ꯀꯌꯥ ꯄꯥꯏꯈꯤꯕ ꯑꯩꯅ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯏꯊꯥꯗꯒꯤ ꯏꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔ ꯐꯥꯎꯕ ꯑꯩ ꯀꯣꯛꯁꯤ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ꯭ꯔꯦ ꯅꯥꯎꯕ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯤꯛ ꯀꯞꯊꯣꯔꯛꯂꯦ ꯅꯥꯎꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯉꯁꯤꯁꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯤꯕꯅꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯇꯧꯐꯝ ꯈꯪꯂꯛꯇꯕꯅ ꯃꯐꯝꯁꯤ ꯌꯧꯔꯛꯄꯅꯤ ꯍꯥꯏꯕ ꯅꯥꯎꯕꯅ ꯈꯪꯉꯤ ꯃꯥꯁꯨ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯀꯞꯂꯤꯕ ꯂꯥꯏꯁꯤꯒꯤ ꯅꯥꯛꯇ ꯐꯝꯃꯤ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯊꯦꯝꯕꯗꯤ ꯍꯪꯒꯣꯏꯖꯕꯅ ꯇꯨꯃꯤꯟꯅꯇ ꯐꯝꯃꯤ ꯃꯆꯦ ꯁꯛꯄꯤ ꯑꯗꯨꯅ ꯀꯞꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯍꯧꯈꯤ ꯑꯃꯨꯛꯁꯨ ꯅꯨꯡꯊꯤꯜ ꯑꯃ ꯂꯣꯏꯈꯤꯗꯧꯔꯦ ꯌꯥꯁꯪꯂꯛꯄ ꯃꯥꯁꯨ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯈꯣꯡꯅꯤ ꯇꯝꯕ ꯉꯝꯗꯕ ꯅꯣꯡꯖꯨꯅꯤ ꯉꯔꯥꯡꯗꯒꯤ ꯃꯩꯔꯥꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯦ ꯃꯥ ꯆꯪꯕ ꯉꯝꯗꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯤꯡꯉꯥꯏꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯣꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯀꯥꯏꯒꯅꯤ ꯈꯪꯕꯅ ꯃꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯌꯧꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯗꯨꯒꯤ ꯑꯅꯝ ꯀꯟꯕ ꯑꯗꯨꯅ ꯑꯃ ꯆꯪꯂꯨ ꯌꯥꯗ ꯑꯃ ꯆꯪꯂꯨ ꯇꯥꯟꯊꯣꯔꯛ ꯃꯇꯧ ꯑꯗꯨꯗ ꯑꯔꯣꯏꯕ ꯎꯄꯥꯏ ꯇꯧꯗꯨꯅ ꯃꯩꯔꯥꯕ ꯀꯥꯗ ꯆꯪꯉꯛꯂꯦ ꯁꯣꯝꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯏꯕꯤ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯍꯤꯛ ꯀꯞꯄꯤ ꯑꯉꯥꯡꯗꯨꯅ ꯀꯞꯄ ꯎꯔꯒ ꯃꯩꯔꯥꯕꯒꯤ ꯊꯃꯣꯏꯗ ꯑꯃꯨꯛꯇ ꯅꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯤꯕꯗꯣ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯥꯊꯖꯔꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯃꯤ ꯆꯪꯂꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯀꯞꯂꯝꯕ ꯊꯣꯏꯕꯤꯗꯣ ꯀꯤꯔꯨꯞ ꯌꯦꯡꯂꯛꯄꯅꯤ ꯃꯩꯔꯥꯕ ꯐꯝꯂꯝꯕ ꯎꯕꯗ ꯀꯞꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯨꯔꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯧꯁꯥ ꯑꯣꯏꯔꯕꯗꯤ ꯀꯀꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯊꯣꯏꯕꯤꯅ ꯃꯥꯕꯨ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯤꯕꯗꯣ ꯎꯕꯗ ꯃꯍꯥꯛꯁꯦ ꯐꯠꯇꯦ ꯈꯜꯂꯕ꯭ꯔꯥ ꯈꯟꯅ ꯏꯇꯞ ꯇꯞꯅ ꯍꯪꯉꯤ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯗꯤ ꯅꯪꯕꯨ ꯑꯩ ꯀꯥꯎꯔꯕ ꯈꯨꯝꯗꯕ ꯇꯧꯗꯦ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯐꯝꯗ ꯎꯔꯤꯕ ꯃꯃꯤꯁꯤꯡꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯅꯣ ꯈꯪꯗ꯭ꯔꯕꯁꯨ ꯄꯦꯊꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯃꯃꯥꯅ ꯅꯪꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏ ꯅꯪꯅ ꯀꯧꯕ ꯈꯨꯝꯒꯅꯨ ꯍꯥꯏ ꯅꯨꯡꯁꯤꯅ ꯑꯗꯨꯃꯛ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯇꯞꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯃꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯩ ꯃꯃꯥꯒ ꯇꯤꯟꯅꯔꯤꯗꯨꯗꯤ ꯃꯃꯥꯅ ꯊꯣꯏꯕꯤꯗ ꯂꯛꯅꯔꯤꯅꯤ ꯂꯥꯎ ꯀꯀꯥ ꯆꯥꯛ ꯏꯟꯕꯤꯒꯦ ꯊꯣꯏꯕꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯑꯉꯥꯡꯗꯣ ꯃꯔꯨꯝꯗ ꯍꯦꯟꯅ ꯂꯩꯁꯤꯜꯂꯒ ꯈꯨꯝꯃꯤ ꯅꯠꯇꯦ ꯃꯃꯥꯅ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦ ꯅꯪꯗꯤ ꯐꯠꯇꯦ ꯀꯀꯥ ꯅꯪ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯀꯞꯄꯤ ꯃꯃꯥ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯀꯞꯄꯤ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯅꯨ ꯍꯥꯏ ꯅꯪ ꯂꯥꯛꯀꯅꯨ ꯀꯀꯥ ꯑꯩ ꯃꯃꯥ ꯅꯨꯡꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯀꯞꯄꯤ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯉꯥꯎꯔꯛꯂꯦ ꯃꯇꯥꯡꯗꯨꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒ ꯃꯔꯤ ꯁꯝꯅꯔꯛꯀꯗꯕꯅꯣ ꯈꯟꯅ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤꯉꯩ ꯊꯪꯅꯕ ꯔꯨꯝꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ ꯃꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯗꯨꯅ ꯕꯦꯕꯥꯔ ꯐꯠ ꯎꯠꯂꯝꯂꯒ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ SPꯒꯤ ꯃꯤ ꯂꯥꯛꯂꯦ ꯑꯉꯥꯡꯁꯤ ꯁ꯭ꯇꯦꯁꯟ ꯐꯥꯎ ꯄꯨꯔꯒ ꯃꯣꯏꯅ ꯑꯃꯨꯛ ꯊꯤꯜꯂꯨꯒꯗꯕꯅꯤ ꯍꯥꯏ ꯌꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯄꯨꯊꯣꯛꯆꯈ꯭ꯔꯒꯦ ꯃꯩꯔꯥꯕ ꯆꯤꯝꯕꯥꯜ ꯊꯣꯛꯅ ꯈꯨꯝꯗꯦ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥꯆꯤꯟꯗ ꯐꯝꯂꯤꯕꯤ ꯊꯣꯏꯕꯤꯕꯨ ꯄꯣꯝꯈꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯝꯗꯨꯅ ꯃꯈꯨꯠꯅ ꯁꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤꯅ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯈꯤꯕꯒ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯃꯩꯔꯥꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯈꯨꯔꯨ ꯀꯨꯜꯂꯞ ꯐꯝꯊꯩ ꯊꯣꯏꯕꯤꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯗ ꯃꯥ ꯈꯪꯉꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯣꯏꯕꯤꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯑꯉꯥꯡꯁꯤꯅ ꯌꯨꯝ ꯌꯧꯕꯒ ꯇꯝꯂꯨꯒꯗꯕ ꯄꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕ ꯃꯩꯔꯥꯕ ꯃꯨꯟꯅ ꯈꯪꯂꯦ ꯃꯁꯤꯃꯛꯅ ꯍꯥꯏꯔꯛꯏ ꯅꯣꯛꯃꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ
चाक सागे हायो स्कूल सु फजना काउ सिदगिदे कका नंगबु फाररोय लम्हेनबा अंगांग ओइगनो ममादा तमु ककाना लाले हायोई सी हाइदना थोइबिगी मकोकता यामना तपना नाथबी अंगांगदुदि पेरी पेरी तौरमलगा मपीदु तपना तारगले वारी वाखोम खंग्रबसो अंगांग ओइरिबा थोइबिगी वाखलदा मैराबबु कनानो खंगबगुम तौरी करमना खंगलिबनो हाइबगी ngaklubasu tawde mapa mama anigi machani haibada chapchabi thoibini मैराबस हौगतुना नुपादुदा येंगलई चेक्सना वहाई अमनी सिनरागा थादोरगले नुपादुना मखुच्चेना समदुना पूरीबा थोइबी तुंग हन्ना हन्ना मैराबबु येंगलम्मी थौजल मपाल फाउबा माबु हन्ना हन्ना येंगलमलगा अरोइबु ओइना ममाय लेख्रे हौजिक्तदा मैराबा थमोइदु इरुमलुम थरई ललितागी मेसेज अदुना खजिक्तंग ngana laklamlabadi मखोइगी प्लान होंगलमगनी अदुबु ललितागी इन्फॉर्मेशन मतम खुदिंगमक्ता तप्पी मान हंगदबा वा अमत्ता ललिता मसाना खंगना रिपोर्ट पिरक्ते सुपनतगी मखोइगी अरोन ममी ओइबना मैराबना नोंगमता हेनबा वहाई हंगदे अदुबु ngashidi खल्ली हंगनिंगले थोइबी लेतबदा इमुंगदो कमदौगी हाइना अदुबु वाखलता खंदुना लेहौई मरी लेनबा इन्फॉर्मेशन नत्तना अहेनबा इन्फॉर्मेशन मैराबना हंगदे अदुगा ललितानसु नोंगमता हाइदे मासु फना कुइना लेपलमलगा थोकलगे खन्ना माइ लेरकपगा मनाय अचानबदो ची खरा कोलगा यामुंग हाइना लाउदुना मनाक्ता प्रपप चंसिलकले याइफबगी पाखतबा मतौ उबदा मैराब चप लेपलगा येंगी हाइना ताहा चंसिलकलगा मिटमांगदा चप लेपतुना हाइरई अनोब इन्फॉर्मेशन याम्बो अखोइगी प्लान गा मरी लेनब्रा लेनदब्रादि खंगदे अदुबु नंदरास इन्वॉल्व तौबा वारिनी मैराबसु लांगतंगना येंगलई अदुगा मखा ताव हाइबगु मंगक्तु इल्ली याइफबा मखुतना पाइरकपा चेसिंगदो फत सतोकलगा उल्ली डॉक्टर इबोहल के ऑफिस क्लियर तौबदा अखोइगी मिलोना यावे मखोइना फंगलकपा रिपोर्टनी इबोहलगा थौबगा हेगे उनबा होटल की रिसेप्शन नि मैराबा चेदो हाइफेट लौदुना येंगी अदुगा नावबदा अमुक पीदुना हाइरई रिसेप्शन दा यावरिबा डेट सिंगसि खनगतलगा CCTV footage lokalo moi ani khak unaramoi नंदरास की मी ngakta ni moi na taba topa manipur gi dilar yauraga de moi punna unaba numit singdu yaurangani hoi ambo aduga si haiduna yai phaba TM phat sat katlaglaga makha tarai sisu doctor ibuhal gi office tagi ni family gi personal matter budi oire aduga yambo नंदरास की मचानुपी अहम नुंसी infertile ni mama oibagi chance leitri haiduna reports de mayek sing irami si haiduna chi ama muk yenghalli hadamukti mairaba chedu lauduna hak munna yengi report adu da iribado nungsi yum padringi haibadi chahi nauringi matamdagi aduguma problem adu leire mairaba makutta chedu paina yaiphabada yengli aduga wakhal da thokpa khonthoktuga loinana gyan gauna hangi अदुदे थोइबी कनानो वारी मपुंग खंगदबा याइफबा माना पाइरकलिबा चेदो न्यूक्लियर वेपन्स अमदगी सुहिना शक्ति लेबा चेबांगनि हाइबगी आशा तौदना नोकमी ख्वाइदगी तुंगदा येपलंबा ची अमा लौथोक्तना उतली नोमा आइना याम्बुंगदा थाजरकपा फोटोदुनी नंदरासना हॉस्पिटल अमदगी मचानुपी अनीगा थोलकपगी फोटोदुगी डिटेल्स ने याम्बो मैराबा चेदो लौदुना येंगदे ममित्तुना याइफबदा यामना मुन्ना येंगी नुपामचादुसु अदुमक संदोकलगा ताकलगी मतागुम ग्यान तान हाइरई पेशेंट रिकॉर्ड सि लौगे हाइरगा हेक्ता यावदि नते अदुबो वी गॉट इट समहाउ हॉस्पिटल दुदा अंगांग उनखिबदो मचा अहन नुंसी नते नंदरास की मचा तोंबी DSP मैडम मयामगिना इबे मसनानी मखुत्ता हाना पाइरंबा चेदो लेमाइदा खंगथा थादख्रे याइफबगी चिमालदगी थोरकलिबा वादो वाखल चुसिन्दुना बिचार तौनबा होटनबदा मैराब तरंग चली अदुबु माबु हेना ngauhalliba wari amadi याइफबना मालंगदा थांगतुना पाइरिबा इन्फॉर्मेशन पेपर अदुदा ख्वाइदगी लोइरमदाइदि इरी थोइबी पोकपा नुमित अदुगी चपचाबा डिटेल्स ngasi natte ngarang su natte adubu tarik ado mana karigi ningsingloi sana ibe mana magi punsidagi khong thangdokhiba numit adudagi
ngasi phauba mairabana haukiba numitsingbу khutthektuna pari adugumba magi angka ado puthoktuna holutrabusu masana maromdom hocharaktuna phone lama tari madudi sanaibe man angang unakhiba numit ado makhoi ani lapna khiba thani pan phagadaba numit humni watlingi numitni adudi laisana miron bahorakpa matam adudi magi nakta leiri haiba khanduna yengrutrabusu record aduda mayek sengni iri chinpha ma pokre chingnabana gyan mangre khudaki oiba ihul aduna wakhalama puraktuna yaifabagi che marakta yebliba Nandaras ki family photo do ta munduna mairaba ka dagi kholai thuna thorakle ka hina changsilaga leiba mathol ani wangba clinic ado dalandagi kumtharakpada makeup aduda mathol chama wangba building amagum phawalli adubu chingnaba wakhal aduga thasadabe ihul aduga mairaba khongthang langna thangduna kumtharakle mana makha yorakpaga thoibibu pamduna gari da hapkatkibaga chapchai mairaba thorakpa ubada nupa singdo chap lepi masado yam phingna changsilaga thoibi tongliba gari adugi thongnaw aduda chap lepi khudak adugi thazadaba amadi phungalakpa ihul aduga loinana gari ki thongdo khangang hanglaga thoibibu tap pamduna puthori matawduda liyo prabab changsilaga mairaba bu khami karino mairaba matab sithingi thengtharabade khoidi hena khudong charoi mairaba khumdi adubu liyo na mahabu soke tawribado makhutun haipet inthoklaga thoibigi mangda amuksu khuru kunthai angang dudang hak munni yengi thoibi su tingak yengi mairaba chimbadagi hayi khaliba wahaydo pak haidok pangamde makhut aduna thoibigi pambomda paiduna matin tapna yothai mikop khra yenglamlaga makhutta pairakpo photo do malangda thangkatuna utlaga yamna tapna hangli thoibi nangi mama karamano thoibi su photo do da yengle makhoi living room da thetpa family photo do ni ma yaude mama mapu madi mama chobi ahumni Nandaras nungshi anigi mayaida mama na maya higatuna noklaga phambagi mami duda tumin yenglamlaga thoibi mairabagi makhuttagi photo do tapna lawi nupa do kari shu haide ma thoibigi pakhum ngairi adubu madugi ona tainabada angang do mairabada munni yenglamlaga fed haidoktuna gari da prap ka khatkre mataw do mairaba loksin pham khangde manungdagi gyan ngawna thorakpam hangni adubu liwana khangle madudi mairaba karino matawre gyan ita tada ba moongdo da driver do da ingit tawi gari do thawkro haibagum haina gari gi thongdo tapna lonsinlaga start tawduna thawba hokre tabli chelamba chaka gi khonjal singado tabli yankhali matawdu da thoibi magi nakanda phamliba nupa duda sat onsinuna hairi kaka pen piyo nupa du so angandugi nushiba masak aduda inung tanushira phurit khawdagi pen do lawthoklaga pi thoibi su koloma khum hangduna mairabadagi lawrakpa photo dogi mapa amada makhut machaduna matik chadraba khudi aduna wahi ama iraga thoknawduda fatlang tharami bangduna leplam nupa du sore khonjal yang khat khraba gari adudagi langtharamliba photo do mairaba sum leplamdagi makhongdu tapna thangi asum thanglakpa khongthangna photo duna tariba maphamado yaukshilakuna chap lepi thexinduna tariba photo do fat khungatlaga yenglubani adubu mairaba nongthang mana khaitharakpagum thawaina haksang thadoklambagum mantra haiba kanana hingna nungi murti olhan khrabagum chap leptuna yengi irammi mayek singna thawai tana nokliba sanaibi magi mami aduda thoibigi matik chadraba khudi aduna yamna nungshina irammi aigi mama haiduna